IPAK Films Production Manipurna Film Forum Manipur gi meeting makhada Department of Social Welfare Government of Manipurna sponsor to widuna anirak suboina sinjariba International Manipuri Short Fiction Film Festival 2022 asigi presence to widiba MS Purnima Enterprises ki proprietor oibiriba ikai khumnazaribi NINGOMBAM ONGBI RANIBALA LEIMA unazabagi tanjadani madam bu ahan bumagda taram nokchari madam mamangi sinjakiba International Film Festival adudasu madam na achawba thaudangama yabiduna festival adubu present wiki handaki anirak subasidasu madam na presence to wibasi karamba kari wakhalon dagino habadu mayamgi mafamdam share tobi so aina MS Purnima Enterprises na mamangi IPAK film na puthokpa film festival da so ai saru ya jagare to bodabu handaki akoi mamangi da COVID-19 gi awaraba awana maraksida aina film mayam puthoiba singsiga mai punar sinba tharom je kai haini miyam da awareness piba habtare awareness piba sigi miyam da piba awareness miyam na khangna bagi da makta aisu yamna thawai haksang yauna aina kaino tawjabani hadi film festival sida aina kaino yaujabani handak anirak subo aina drug ki mayokta silliba IPAK film na puthoiba sa aina yamna thawai haksang yauna tasing maki aina pamjari base hairogadi hojigi naharon sin inkhalgi banga sigi samaste leiba naharon sing sigi mangtharik libase ngasigi film sina khitang miyam da suggestion piba haitare ko mayam da oiba hadi poktak piba oina film se puthok piba si yamna aina yam interest leijaba haitare sina maram oidana ai thawai haksang yauna ai IPAK na tawbasida ai yaujabani anirak suboina yamna nungai jai ko madam na haidi madam gi pukning da phawi ba haitare hauziki naharol sing sida taw haning ba sing do madam na phongdo pi ba se yamna haningai tana thagat ba phongdok jai haidi IPAK Films Production gi mai kai dagi ado akoina sum tajaba matam da MS Purnima Enterprises se haidi mamangi singi ba festival dida su achoba thodang lo widuna haitare mapung phana saruk ya biki ado handak su madam na sain toroga saruk ya bini na harau harau song thok pire ba se yamna haningai tana thagat ba phongdok jai ado madam makhata na akoina khangjaning ba se MS Purnima Enterprises na koigi lekai sing da lairiba haugalakliba youth sing natraga lekai da laibiriba ima indon sing sida phanghaliba khudong chaba sing se karino haibdusu kitang thangbi Purnima Enterprises na hojibok da miyam da phangalise akoigi ke haini helum gi oiba product haitare wangkhei phi moirang phi mapanaiba degi yong da saba phi makhan mayam ama phangan gere aduga loina na akoigi nupi gi oiba sapal factory ama kha ai tawje tawadabu sapal sing sisu aina dum mayam da dum phangan jagare aduga MS Purnima Enterprises na puthoi isle na mane helum gi adagi akoigi ye yong gi fidarga luhong bagi da yamna maru oiba haitare luhong bagi se yauda yadraba akoigi loyum mai ba phi se akoi meite gi dadi yauda yadraba ne loyum se aina kon thabi sing da na pitha jara akoi loyum se aina mukhongat chabane koi loyum mama da 400 500 muksai akoina fisa man da pise saniang khai chahum sumaina pibe yawe yamnam loyum se yamna makhan mayama makhena gare loyum sigi adumaina akoina maitai gi oiba yong gi oiba lohong khongdong bagi pothok products mayam se aina tawje aduga kauna na saba phak adegi keno raw material mayam se akoina dum tawraga adegi leisabi macha singse akoina poloi gi making tawhanba adegi magi samji da thena ba kai kra mayam se aina dum moida ta ga dum product se puthok se tabada suki mating dungai ba po madam na ahomba mamalda haidi lamdam asida sajari ba khoigi handloom and handicraft ki potlam sing se mayam da ahomba mamalda phanghanbi ba gi damak da khoigi MS Purnima Enterprises bo haningai ni tana thagat ba phongdok chari madam MS Purnima Enterprises ki branch office sing se khoigi Manipur gi karam ba jaga sing da dilai bire aigi brand se aigi di kaino se akoigi head office se aigi yum da haitare khoi khongmun zone tu dana ai oije aduga ani subadana hairok part 1 part 2 da aduga kakching da su branch layer me do kakching gi sidi ai atopa mina manage taw khare aduga khoigi hojik ta aina tawri si nauna ama aigi January kaino December gi date 29 sida ama aina kaino showroom ama hangdok che akoi khurai chinghang bom lekai da
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯣꯡꯈꯣꯡ ꯃꯌꯥꯒꯤꯁꯤꯗ ꯑꯩꯅ ꯅꯧꯅ ꯑꯃꯨꯛ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯝꯒꯤꯕꯒꯤ ꯊꯤꯝꯁꯦ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯍꯣꯡꯅ ꯑꯩꯒꯤ ꯃꯃꯜꯁꯦ ꯌꯥꯝꯅ ꯇꯣꯡꯕ ꯇꯣꯡꯗꯕꯒꯤ ꯅꯠꯇꯅ ꯈꯤꯇꯪ ꯄꯣꯠꯊꯣꯛꯁꯦ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯌꯣꯡꯒꯤꯗ ꯁꯥꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯐꯪꯅꯗꯕꯁꯤꯡꯁꯦ ꯑꯩꯅ ꯍꯣꯜꯁꯦꯜꯗ ꯑꯩꯅ ꯄꯣꯠꯊꯣꯛꯁꯦ ꯄꯤꯖꯕꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯐꯤꯂꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯄꯤꯕ ꯌꯥꯕ ꯃꯦꯁꯦꯖ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯐꯤꯂꯝꯕꯨ ꯄꯨꯊꯣꯛꯂꯤꯕ ꯐꯤꯂꯝꯗ ꯈꯣꯡꯗꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯛ ꯐꯤꯂꯝꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯌꯨ ꯗ꯭ꯔꯒꯁꯤꯕꯨ ꯐ꯭ꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ MS ꯄꯨꯔꯅꯤꯃꯥ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯩ ꯌꯥꯖꯔꯤ ꯍꯥꯏꯅ ꯑꯩ ꯃꯤꯌꯥꯝꯗ ꯑꯁꯤꯃꯛꯇꯪ ꯊꯝꯖꯒꯦ Madam. Kaubiragano, Second International Manipuri Short Fiction Film Festival 2022 asi Mayam Punna Saruk Yaminaduna Mapung Phaba Oiminarasi.